Kuki terroristna kapsilakpa nungmay maruna yum phawdokhtuna satkhre. Asok apandi yahodre. Imphal East District ki Lamlai Assembly Constituency ki manung sanna leiriba. Thamna pokpi mayai lekaida. Ngasi ayu Kuki militant singna yumlakta. Nungmay kapsinduna lan loidri haiba mitay miyam da ningsing halamkhre. Thawdo asigi matangda presna phangba pawki matung inna. Thawdo asi ngasi ayuk pung mari rom tarakpada. Thamna pokpi uyok sing hairaga khangnaba. Haujikna Kuki militant singna lausinduna leikraba mafam asidagi. Thamna pokpi gi yumlakta nungmay ron khara kapsilakibani hairi. Kuki terrorist singna nungmay kapsilakpagi thawdok aduda. Khul asigi ngangom tampak. Sahi humdrani thoy. Mapuroiba NZ rasigi yumda nungmay maru ani panki. Nungmay maru amadi yum adu phawdilaklaga yum adugi phamungda. Phawduna satki hairi. Yum adugi ahaldi mayra paibi oina ahing yarekpa. Thokibana asok apandi yahodre. Thawdo asiga mari lainana khul asidagi. Laira lakpam pramo ko bimiyoy amana phongdorakpada. Khul asida hawkiban numit kharani asida. Kuki militant singna nungmay kapsilakpa asi. Ngasi asiga tharaga mangarak sure hairi. Yumda ahing tumba phangdana ahing yarekliba asi. Sahi ani pharakadawre. Khul asigi miyam khamthengna awaba mayoknare. Lawlokpagi matam oirakpana kari thokadage khanbada. Awaba oire. Labukta thabak subasu ayuki pung 10 dagi pung 3 phawbagi manungda. Thabak subiyu hairakpa asina miyamda hena khudongzadaba mayokna halle. Ahing tumdaba makhai mayra paibi thokluraga. Nungsa sagalakpa matamda lawbukta thabak su hairiba asi sumlibra. Kuki militant sing thokani amadi. Security forcing thamgani hairiba asi. Punjasing asi siraba kanda oigadawribra haina hangladuna. Miyam khamthengna ware. Kuki militant singna nungmay kapsilakpada. Laingaki maikaidagi kari amata haidana leiriba asi. Karigino haina supendaba wafam kaya thamlakle. Pokminnaba mayamba hatkhre Manipurdagi Kuki masa amma. Tamil Nadu police na phare. Katina thillaga hek pokminnaba mayamba hatkhre. Kuki masa ama Tamil Nadu gi Thiruvanmiyur police na phare hairi. Hindu pause na piba report amagi matung inna. Police na pharaba miyoy adudi. Manipurdagi paumilian kawi hairi. Paumilian mahaka khangnaba. Rebecca amadi mahaki mayamba. Kaisulian ga punna asan bayum amada leirakibani. Makhoi ahumna leiriba yum adu. Marundiswar nagarda leiba. Senthil balan kauba miyoy amagi asan bayum ni hairi. Report asigi matung inna Rebecca numit kun niromgi mamangda. Mafam adu thadoklamlaga Manipurda thokibani. Hawkiba nomaizing numita yum adu da leiminariba masin manaw adu. Yu ngawraba matung khatnarakpadagi laibak thiba thawdok adu. Thokibani. Paumilian na telephone gi khuthangda Rebecca ga yamna hongna wari thanabadagi. Mayamba na tumba yadra hairaki. Madudagi makhoi anigi marakta ngaihak ningai sangdanaraba matungda. Mafam aduda leiramba kati amana mayamba adu thilamlaga. Mafam adu thadoktuna stenkibani. Kaisulian hospital da pukhalakpa matam adudadi. Dr. Singham hak sina purakle haina declare tawrakhi hairi.